Liza champutu thangdaraduna patra amada fazana haptoi hiyainuna chocho napata pibiruro Liza na hoima Liza champut hapa patra du paiduna mapa ibungagi ka tamna changkhre Liza mapagi ka changlaktuna pabong relax tumambadagi machana kobagi khonjal du tabada makeup thoklai Liza na pabong champut sida leire Relax na thamo daida Liza champutu phamong manakta thamliba table macha aduda thammi Liza mapani hipliba phamong machi aduda tamna phamthai aduga haye babong amthagot na batokse champutsi na cha injarake Relax to Liza na tawraga tamna phamali aduga champutu inba hawi Liza na babong hawra champutsi aina phudine Relax na hawi ichana phutba champuse khuhaw ma Liza na akhoi pabung sidiba ngai hak leiraga Relax champutu okla male yari ibema ipa ogle Liza na adu babong sisi matanga sa sanse Relax na ihari mi chatumbi nangbo Liza na yade Liza na namdana champutu amuka su insili Relax su adum chare Relax na yare nang su chak to cha thok na ba tawro chalo Liza na hoi babong Liza khongkap tu amurak anirak thanglaga chetpa hawi adubu kainom nansing lagtuna set amu mangtu lesin lai Relax na karyam korom lage kaidoragi ni chabo Liza na kaishum na teda guli to chana ba hairam ge tawraga kawraba adui amun insing lagtana hagen changleiba Relax na Liza mapagi manakta changsinduna guli du putoklaga to se char se babo auji tum chaba yare aduga amasina horen tumlamdai da khakta chagadabani ko Liza guli amadu amu paikhatlaga babo se sina pukta kasinta dringai da chagadaba brush to hek loibaga ahindagi tum chaba hoba yarani aduga se sina minutes nipan mulerega chagadaba yareba babo gyan daraba ain harise Relax na yare ipa gyan tare Liza na adudi babong ay mo thoklage ko Relax na chalo Liza thokre ka adudagi aduga kitchen tamna changlai me masu macha nupi bu upada hairi bema chakchana bator sila o Liza na hoima asum na mama macha ani du chakcha ba hokre Somda Roslyn hoigi family dusu chakulap jari Roslyn na pabong kullana kaidoragene Roslyn na aido hayengne imanabi khoida chatkadoine ba kullana kaidobono ne nang chatoisiba haidi maram duboba Roslyn na pabong Liza hoigi mapado adudo nai hayeba anta hangba chatlugina tawbane ba kullana nungaitine adudia chapiruro Roslyn na hoi babong kullana ado kai oina ngamjina hagene mogi dubo Roslyn na adudi khangdri babong aiso mana nahal WhatsApp ki status thamlakpa duda ubane lembina adudi noi kana chaturaba Roslyn na thajagi ibani oina chalane lembina phare adudi Roslyn na ado ima babong ai chaloge ko kullana hoi mi chatumbi nangba wayam ko thagreda lembina ahoiba akhoibe masima ko chalo hai matasida Roslyn na adudi chak tuklaga horen Liza da call to khage lage haina Roslyn chak to prap chasili aduga o haiduna makhuto hamdoklaga hawatuna thokre lembina haima chakasibo phajana pungphan chakhidre yemune kullana haraudana tori oirinida Roslyn magi kada changlaktuna ngahak phammi aduga mobile du loktuklaga thajagi number du da hana call tawsili thajasu Roslyn gi call akpa du da kutak da receive tawi hello kari leragi miss Roslyn na hauklaba nangi wathi warim do mo kobira kanu miss miranga du amata ka tajaningdre thajana haima nangdi mata manina kongzeraroi aine su kau he kongzeraroi ko kaino khangde me Roslyn na ado nang hainarabo
ꯊꯥꯖꯅ ꯀꯩꯕꯅꯣ ꯍꯥꯏꯁꯦ ꯔꯣꯁꯂꯤꯟꯅ ꯍꯩꯃꯥ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ ꯊꯥꯖꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣꯝꯅꯤ ꯍꯥꯏꯕꯣ ꯔꯣꯁꯂꯤꯟꯅ ꯌꯥꯔꯦ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯐꯧꯗꯣꯛꯄꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯂꯥꯏꯖ ꯍꯣꯏꯗ ꯆꯠꯁꯦꯅ ꯍꯥꯏꯈꯤꯕꯗꯣ ꯊꯥꯖꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯔꯣꯁꯂꯤꯟꯅ ꯃꯥꯅꯦ ꯑꯗꯣ ꯅꯪ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯌꯥꯔꯕꯣ ꯊꯥꯖꯅ ꯑꯁ ꯍꯥꯏꯗ꯭ꯔꯤꯗ ꯍꯌꯦꯡ ꯑꯣꯏꯅ ꯐꯤ ꯁꯦꯠꯂꯒ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯗꯣꯏꯅꯤ ꯑꯗꯨꯗꯗꯤ ꯃꯥ ꯌꯥꯗꯕ ꯌꯥꯔꯔꯣꯏꯗꯅ ꯔꯣꯁꯂꯤꯟꯅ ꯑꯣ ꯌꯥꯏ ꯌꯥꯏ ꯅꯪꯒꯤꯗꯨꯁꯨ ꯊꯥꯖꯅ ꯅꯩꯔꯛꯄ꯭ꯔꯥ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯑꯩ ꯂꯥꯏꯖꯗ ꯀꯣꯜ ꯇꯧꯒꯦ ꯑꯗꯨꯒ ꯀꯣꯟꯐꯔꯦꯟꯁ ꯊꯥꯔꯛꯀꯦꯕ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯊꯥꯖꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯌꯦꯡꯒꯤ ꯋꯥꯔꯤꯗꯨꯁꯨ ꯁꯥꯟꯅꯍꯧꯔꯁꯦ ꯔꯣꯁꯂꯤꯟꯅ ꯍꯥꯏꯔꯁꯦ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯀꯣꯜ ꯇꯧꯒꯦꯀꯣ ꯊꯥꯖꯅ ꯍꯣꯏ ꯍꯣꯏ ꯔꯣꯁꯂꯤꯟ ꯂꯥꯏꯖꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕꯒꯤ ꯀꯣꯜꯗꯨ ꯔꯤꯡ ꯆꯠꯄ ꯑꯗꯨꯗꯤ ꯂꯥꯏꯖꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯔꯣꯁꯂꯤꯟꯅ ꯄꯥꯏꯈꯠꯂꯛꯇꯕꯒꯤ ꯇꯧꯋꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯊꯥꯖꯅ ꯊꯕꯛ ꯇꯧꯔꯝꯅꯤꯌꯦ ꯑꯗꯨꯅꯅꯦ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯑꯗꯣ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯒꯦꯀꯣ ꯔꯣꯁꯂꯤꯟ ꯑꯃꯨꯛꯀꯁꯨ ꯂꯥꯏꯖꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯔꯤꯡꯗꯨ ꯍꯦꯛ ꯆꯠꯄꯒ ꯂꯥꯏꯖ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯏ ꯂꯥꯏꯖꯅ ꯍꯦꯜꯂꯣ ꯔꯣꯁꯂꯤꯟ ꯀꯟꯐꯔꯦꯟꯁ ꯆꯠꯄꯤ ꯑꯗꯨꯒ ꯊꯥꯖꯒ ꯃꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯏꯁ ꯍꯦꯜꯂꯣ ꯀꯥꯏꯅꯒ ꯂꯥꯏꯖꯅ ꯍꯩꯃꯥ ꯅꯣꯏ ꯑꯅꯤꯒꯤꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯊꯥꯖꯅ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯔꯣꯁꯂꯤꯟꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯂꯥꯏꯖꯅ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯀꯤꯆꯟ ꯔꯨꯝꯗ ꯂꯩꯔꯨꯕꯅꯤ ꯑꯗꯩꯗ ꯐꯣꯟꯗꯨꯁꯨ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯝꯕ ꯔꯣꯁꯂꯤꯟꯅ ꯊꯥꯖꯅ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯂꯥꯏꯖꯅ ꯑꯗꯣ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ ꯅꯣꯏ ꯑꯅꯤꯒꯤꯁꯤꯕꯣ ꯊꯥꯖꯅ ꯃꯁꯤꯒꯤ ꯏꯁꯤꯡ ꯍꯩꯕꯤ ꯂꯥꯏꯖꯁꯦ ꯀꯌꯥꯗ ꯀꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯒꯔ ꯆꯤꯡꯂꯒ ꯊꯣꯛꯇꯣꯛꯁꯅꯤ ꯂꯥꯏꯖꯅ ꯍꯣ ꯊꯣꯛꯇꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯔꯣꯁꯂꯤꯟꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯑꯦꯀꯣ ꯂꯥꯏꯖꯅ ꯀꯩ ꯍꯥꯏꯕ ꯅꯪꯗꯨꯅ ꯊꯥꯖꯅ ꯋꯥꯕ ꯋꯥꯔꯦꯗ ꯍꯥꯏꯒꯨꯝꯂꯗꯅ ꯔꯣꯁꯂꯤꯟꯅ ꯊꯤꯕꯣꯡ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯥꯖꯅ ꯅꯪꯒꯤꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣꯍꯦ ꯂꯥꯏꯖꯅ ꯌꯥꯔꯦ ꯁꯣꯅꯣꯛꯑꯅꯤ ꯅꯣꯏꯕꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯊꯥꯖꯅ ꯑꯋꯣꯏꯕ ꯂꯥꯏꯖꯅ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯊꯥꯖꯅ ꯀꯩꯅꯣ ꯂꯥꯏꯖꯅ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯑꯐꯥꯎꯕꯤ ꯔꯣꯁꯂꯤꯟꯗꯅꯤ ꯊꯥꯖꯅ ꯍꯣ ꯔꯣꯁꯂꯤꯟꯅ ꯌꯥꯔꯦꯃꯦ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯅꯔꯛꯀꯗꯧꯔꯕ ꯂꯥꯏꯖꯅ ꯌꯥꯔꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯔꯣꯁꯂꯤꯟꯅ ꯍꯌꯦꯡꯁꯦ ꯊꯥꯖ ꯏꯕꯥꯅꯤ ꯅꯣꯏꯗ ꯂꯥꯛꯁꯤꯔꯥꯅ ꯈꯟꯅꯔꯝꯂꯤꯕ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯅꯥꯕꯗꯨꯗ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯊꯥꯖꯅ ꯃꯥꯅꯦ ꯍꯥꯏꯔꯝꯂꯤꯅꯦ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯋꯦꯜꯀꯝꯅꯦ ꯔꯣꯁꯂꯤꯟꯅ ꯅꯪꯅ ꯋꯦꯜꯀꯝ ꯑꯣꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯂꯅꯤ ꯊꯥꯖꯅ ꯑꯗꯨꯅꯤ ꯂꯥꯏꯖꯅ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯂꯥꯛꯅꯤ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯍꯟꯗꯛꯇꯤ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯤꯟꯅꯔꯛꯏ ꯆꯨꯝꯃꯤꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦꯃꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯁꯦ ꯊꯥꯖꯅ ꯌꯥꯏꯌꯦ ꯔꯣꯁꯂꯤꯟꯅ ꯑꯋꯣꯏꯕ ꯆꯥꯔꯁꯤ ꯅꯣꯏꯗ ꯑꯣꯏꯅ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯂꯥꯏꯖꯅ ꯑꯗꯣ ꯆꯥꯛꯀ ꯇꯞꯇꯥꯏ ꯊꯣꯡꯖꯤꯜꯂꯒ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯔꯛꯂꯦ ꯀꯥꯏ ꯍꯥꯏꯌꯣ ꯑꯗꯩꯗꯤ ꯑꯩꯅ ꯅꯌꯨꯝꯗ ꯂꯥꯛꯂꯒꯅꯦ ꯅꯣꯏ ꯑꯅꯤꯃꯛꯅꯦ ꯅꯈꯅꯥꯎꯗꯨꯗ ꯍꯩꯗꯣꯔꯤꯕꯅꯤ ꯔꯣꯁꯂꯤꯟꯅ ꯍꯩꯃꯥ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯗꯨꯗꯤ ꯊꯥꯖꯅ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯍꯨꯝꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯣꯁꯂꯤꯟꯗꯨ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯅꯈꯤꯕꯒ ꯋꯥꯔꯃꯥꯂꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯖꯁꯨ ꯐꯃꯨꯡ ꯃꯅꯨꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ ꯕꯦꯃꯥ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣꯅꯦ ꯂꯥꯏꯖꯅ ꯇꯨꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯤꯌꯥꯏꯅꯨꯅ ꯊꯦꯡꯂꯝꯂꯅꯤꯅꯦ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣꯅꯦ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯍꯥꯏꯕꯅꯦ ꯂꯥꯏꯖ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯁꯦꯠ ꯑꯣꯟ ꯇꯧꯔꯒ ꯄꯨꯡꯗꯨ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯄꯨꯡꯕꯨꯗꯤ ꯉꯜꯂꯤꯗ 7:30 ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯍꯤꯌꯥꯏꯅꯨꯅ ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯁꯤꯗ ꯂꯥꯛꯄꯕꯣ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯌꯥꯔꯦ ꯇꯨꯝꯃꯣ ꯑꯩꯁꯨ ꯊꯣꯛꯂꯒꯦ ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯏꯃꯥ ꯇꯨꯝꯍꯧꯔꯣ ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ
ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯕꯣ? ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯏꯖꯥ ꯍꯌꯦꯡꯁꯤ ꯔꯣꯁꯂꯤꯟ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯀꯥꯗꯨꯅ ꯍꯤꯞꯊꯩ꯫ ꯂꯥꯏꯖꯥꯒꯤ ꯃꯁꯥꯁꯤꯗ ꯑꯁꯥꯕ ꯍꯨꯃꯥꯡ ꯁꯧꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ꯫ ꯃꯤꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯐꯤ ꯐꯥꯎꯕ ꯊꯨꯡꯗꯕ ꯃꯈꯩ ꯇꯨꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯥꯗꯤ ꯕ꯭ꯂꯥꯡꯀꯦꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯡꯅ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯅ ꯙꯝꯆꯥ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧ ꯂꯩꯔꯤꯁꯤꯕꯣ? ꯃꯤꯅ ꯉꯁꯤꯁꯦ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯈ꯭ꯔꯒ꯫ ꯇꯣꯝꯊꯤꯟ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁ ꯀꯔꯤꯅꯣꯍꯦ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯣ? ꯃꯤꯅ ꯉꯥꯛꯇꯪ ꯏꯔꯨꯖꯕꯁꯤꯗ ꯏꯔꯨꯖꯕꯝꯒ ꯈꯪꯗꯦꯍꯦ꯫ ꯂꯥꯏꯖꯥꯗꯣ ꯉꯁꯤꯗꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯍꯦꯛ ꯂꯥꯡꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯇꯣꯝꯊꯤꯟꯗꯣ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯅꯨꯡꯁꯤꯕꯤ ꯅꯪꯕꯣ ꯏꯁꯧꯗꯣ ꯈꯔ ꯂꯥꯡꯉꯗꯤ ꯂꯦꯞꯄꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯗ ꯐꯝꯂꯣ ꯂꯥꯎꯁꯦ, ꯔꯣꯃꯥꯟꯁ ꯉꯥꯛꯇ ꯇꯧꯁꯦ, ꯔꯣꯃꯥꯟꯁꯀ ꯇꯧꯗ ꯀꯨꯏꯔꯦ꯫ ꯂꯥꯏꯖꯥ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏꯁꯧ ꯂꯥꯡꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯂꯥꯏꯖꯥꯅ ꯃꯤꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯔꯣꯃꯥꯟꯁ ꯑꯃꯨꯛ ꯇꯧꯁꯤ ꯂꯥꯛꯑꯣꯌꯦ꯫ ꯍꯣꯅꯦ ꯗꯝꯆꯥ ꯅꯪꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯇꯣꯝꯕꯤꯁꯤꯒ ꯍꯦꯛ ꯇꯧꯍꯧꯔꯣ ꯅꯪꯒꯤ ꯔꯣꯃꯥꯟꯁꯇꯣ꯫ ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ, ꯑꯩꯗꯤ ꯍꯧꯗꯣꯡꯗ ꯔꯣꯃꯥꯟꯁ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯕ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯔꯣꯃꯥꯟꯁ ꯇꯧꯁꯦ ꯍꯥꯏꯖꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯥꯕꯨ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯥꯏꯖꯥꯅ ꯙꯝꯆꯥ꯫ ꯂꯥꯏꯖꯥꯗꯨ ꯁꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯧꯔꯤꯔꯥ ꯈꯪꯗ꯭ꯔꯦ꯫ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯀꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯀꯟꯊꯠꯂꯣ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ꯫ ꯑꯩꯗꯤ ꯊꯥꯗꯣꯛꯑꯣꯏ꯫ ꯂꯥꯏꯖꯥꯅ ꯁꯦ ꯊꯥꯗꯣꯛꯄꯤꯔꯣꯕ, ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯇꯧꯒꯦꯕ, ꯁꯦ ꯀꯣꯜꯂꯤꯁꯤ ꯊꯥꯗꯣꯛꯄꯤꯌꯣꯕ ꯊꯦꯡꯂꯦꯕ꯫ ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯂꯥꯏꯖꯥꯒꯤ ꯅꯥꯔꯨꯝ ꯃꯌꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯄꯞꯄꯤ ꯇꯧꯔꯛꯑꯣ ꯏꯆꯥꯒꯤ ꯃꯃꯥ꯫ ꯂꯥꯏꯖꯥ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯙꯝꯆꯥ ꯅꯪ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯊꯥꯗꯣꯛꯂꯔꯣꯏꯒꯦꯀꯣ, ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯂꯥꯏꯖꯥꯅ ꯙꯝꯆꯥ ꯅꯪ ꯉꯥꯎꯔꯕꯣ? ꯁꯠ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯇꯣꯝꯊꯤꯟꯅ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯗꯧꯗꯣꯏꯅꯣꯕ? ꯂꯥꯏꯖꯥꯅ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯐꯨꯗꯣꯏꯕ? ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯨꯔꯣ ꯁꯦ ꯐꯨꯔꯣꯅꯦ꯫ ꯇꯣꯝꯊꯤꯟ ꯂꯥꯏꯖꯥꯒꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯏꯗꯨ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯥꯁꯨ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯂꯩ, ꯋꯥ ꯀꯔꯤꯁꯨ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯕꯥꯟꯗꯨꯅ ꯂꯥꯏꯖꯥꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯆꯨꯞꯄꯤ꯫ ꯂꯥꯏꯖꯥ ꯃꯃꯤꯠꯇꯨ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯣꯝꯊꯤꯟꯕꯨ ꯁꯠ ꯂꯥꯎꯅ ꯏꯟꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯌꯣ꯫ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯥ ꯁꯣꯀ꯭ꯔꯣ ꯙꯝꯆꯥ ꯁꯣꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯇꯣꯝꯊꯤꯟꯗꯨ ꯂꯥꯏꯖꯥꯕꯨ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯑꯦꯛꯇꯤꯡꯒꯗꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯌꯣ ꯅꯥꯔꯦꯃꯤ ꯅꯪꯕꯣ, ꯑꯁ ꯆꯤꯛꯑꯦꯃꯦ, ꯁ꯭ꯋꯥꯏꯒꯁꯤ ꯂꯣꯏ ꯅꯥꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯀꯥꯏꯋꯥꯏꯗꯅꯣ ꯙꯝꯆꯥ, ꯀꯗꯥꯏꯋꯥꯏꯗꯅꯣꯕ ꯅꯥꯔꯤꯁꯦ? ꯇꯣꯝꯊꯤꯟꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯣꯛꯄꯗ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗꯨ ꯋꯥꯟꯊꯗꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯥꯅ ꯑꯩꯅꯒꯗꯤ ꯁꯣꯝꯗ ꯄꯥꯈꯠꯇꯅꯒ ꯇꯧꯔꯦ, ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯁꯝꯗꯨ ꯑꯃꯨꯛ ꯂꯥꯝꯗꯨꯅ ꯐꯣꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯏꯃꯥ ꯑꯩ ꯁꯤꯔꯦꯃꯤ ꯅꯪꯕꯣ, ꯅꯥꯏ ꯍꯥꯏꯕꯅꯤꯅꯦ, ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯂꯥꯏꯖꯥꯅ ꯊꯥꯗꯣꯛꯑꯣꯏ ꯑꯩꯁꯨ ꯑꯗꯨꯝ ꯐꯨꯗꯣꯏꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯣ ꯑꯗꯨꯗꯤ ꯀꯣꯟꯁꯤꯜꯂꯛꯂꯒꯦ꯫ ꯂꯥꯏꯖꯥ ꯇꯣꯝꯊꯤꯟꯒꯤ ꯀꯣꯟꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯄꯥꯏꯔꯝꯕ ꯃꯁꯝꯗꯨ ꯐꯠ ꯊꯥꯗꯣꯛꯈꯤ꯫ ꯂꯥꯏꯖꯥꯅ ꯍꯤꯡꯆꯥꯕꯁꯤꯗꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯇꯥꯔꯦꯅꯦ꯫ ꯂꯥꯏꯖꯥꯅ ꯅꯠꯇꯦ ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦꯀꯣ꯫ ꯇꯣꯝꯊꯤꯟꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ? ꯂꯥꯏꯖꯥꯅ ꯅꯠꯇꯦ ꯆꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯙꯝꯆꯥ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯀꯥꯏꯀꯣ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯔꯣꯏ ꯏꯀꯥꯏꯕꯒ, ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒꯅꯦ ꯏꯆꯥꯒꯤ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯇꯣꯏꯅꯤ꯫ ꯂꯥꯏꯖꯥ ꯁꯨꯛꯇꯣꯛꯂꯒ ꯑꯁ ꯀꯧꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯈꯨꯝꯃꯣꯏ ꯑꯃꯠꯇꯒ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯗꯦ ꯈꯨꯝꯃꯛꯀꯗꯧꯅꯦ꯫
ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯙꯥꯝꯆꯥ ꯊꯣꯛꯂꯁꯤꯔꯥ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯂꯦ꯫ ꯇꯣꯝꯊꯤꯟ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗꯕ ꯃꯈꯩ ꯂꯥꯏꯖꯗ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯂꯥꯏꯖꯅ ꯙꯥꯝꯆꯥ꯫ ꯂꯥꯏꯖꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗꯒ ꯌꯦꯡꯂꯤꯗꯨꯕ? ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯪꯗꯦ, ꯉꯁꯤꯁꯦ ꯅꯪꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯂꯥꯏꯖ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯦ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗꯦ ꯅꯪꯕꯨ꯫ ꯂꯥꯏꯖꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯌꯥꯝꯅ, ꯀꯥꯏꯗꯦ ꯑꯋꯥꯏꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝꯗꯣ ꯇꯥꯕꯗꯕꯨ ꯋꯥꯖꯩꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯇꯥꯖꯅꯤꯡꯗꯦ ꯀꯩ ꯍꯥꯏꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯂꯥꯏꯖꯗ ꯇꯤꯀꯤ ꯍꯣꯠꯆꯤꯜꯂꯤ꯫ ꯂꯥꯏꯖꯅ ꯙꯥꯝꯆꯥ ꯇꯧꯔꯛꯀꯅꯨꯃꯦ, ꯁꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯌꯥ꯫ ꯂꯥꯏꯖꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯗ ꯇꯤꯀꯤ ꯍꯣꯠꯆꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯅꯣꯛꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯐꯝ ꯌꯧꯔꯛꯂꯤ꯫ ꯇꯣꯝꯊꯤꯟ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯑꯃꯨꯛ ꯇꯤꯀꯤ ꯍꯣꯠꯆꯤꯜꯂꯤ꯫ ꯂꯥꯏꯖꯗꯨ ꯅꯣꯛꯂꯒ ꯙꯥꯝꯆꯥ ꯌꯥꯔꯤꯉꯩ ꯇꯧꯔꯛꯂꯅꯨ ꯍꯥꯏꯕꯅꯦ, ꯁꯦ ꯌꯥꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯥꯏꯖ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯏꯃꯥ! ꯇꯣꯝꯊꯤꯟꯗꯨ ꯃꯤꯍꯨꯟ ꯊꯥꯋꯣꯟ ꯆꯦꯟꯈꯠꯈ꯭ꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯏꯖ! ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯇꯠ ꯇꯧꯗꯨꯅ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤ, ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯑꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯦ ꯂꯥꯏꯖ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯦ꯫ ꯂꯥꯏꯖ ꯂꯂꯠ ꯇꯧꯅ ꯌꯥꯝ ꯋꯥꯅ ꯏ ꯇꯩꯔꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯙꯥꯝꯆꯥ! ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯑꯁꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖ, ꯊꯣꯏ, ꯙꯥꯝꯆꯥꯒꯤ ꯅꯨꯡꯁꯤꯕꯤ, ꯙꯥꯝꯆꯥ ꯂꯥꯜꯂꯦ, ꯁꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯄꯥꯈꯠꯀꯅꯣ꯫ ꯇꯣꯝꯊꯤꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯂꯥꯏꯖ, ꯙꯥꯝꯆꯥꯒꯤ ꯊꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫